Loyalam E-PAO tabiriba khudingmakpu Hidrom Susmitana numidangi pau pizari ahanbada maruoiba headline. Manipurdagi Mizoramda Changjapham Leiriba Kuki sing Mizoramgi voter Listta Chanba Yaroi haina YMA na phongdorakli. Kuki area da pochai pusinbada athingba thamle haina NPO na phongdorakli. Yeknabada sizinnagadaba khutlai michamda onsilaklabadi thazaba manglakani yeknabagum urakani haina lopsingna phongdokre. Pau sandongna pizari. Manipurdagi Mizoramda Changjapham Leiriba Kuki sing Mizoramgi voter Listta Chanba Yaroi haina YMA na phongdorakli. Mizoramda Myanmar, Bangladesh amadi Manipurdagi masing yamlaba Kuki jogi miyoi kaya haukiba chahi anigi matam asida lepal leitana changsilaliba asida mipaiba poklaba Mizoramgi khwaidagi chawba civil society organization Young Mizo Association YMA gi maikedagi Manipurdagi Kuki jo sing yauna Mizoramda mapandagi changlapa miyoi amata state asigi voter list chanchenbe yaroi haina lauthokre. Hauzik state asida chathariba electoral voter list ke special summary revision asida Mizoramda tasengna chahi kaya khundaduna leiraklaba miyoising khaktamak voter list yawba yagani haina akanba wafam thamkre. Young Mizo Association gi Central Committee na phongdokpa matung ina Mizoramda mapandagi changlapa miyo lising nifunithoi hena Changjapham Louduna lei. Yumlo nabab Myanmar, Manipur amadi Bangladesh ta thokpa tongan ba irang na maram oiraga Mizoramda miyo kaya changsitlalaga saidangpham Louduna leiri. Asigumba saidangniba miyoising asi Mizoramgi voter list chansina bohotnaba yaroi. Masigidamak Young Mizo Association gi tongan ba branching gi membersing na voter list ming hapchinbagi thabaksing kupna yingsinba hore. Masida Mizoramda mayum leitaba miyoi natraga mirei baktagi changlapa miyoi voter list yauramba thoklabadi maduda chenaba miyoising amadi official singi mathakta akanba khongthang lokhatkani hainasu phongdorakli. Kuki area da pochai pusinbada athingba thamle haina NPO na phongdorakli. Naga People's Organization NPO gi District Grievances Cell na Senapati Fauduna Kuki gi area singda makhal khudingmaki pochai puba gari sing changbada athingba thamle hari. Mamangda Naga People's Organization amadi Kotu anigi marakta yanaba wafam kaya lekrabasu Kotu na yanakhiba wafam ngakpa ngamdre. Haukiba October 18 da Gamlify Kotu geta Senapati dagi Naga nupi anina purakpa lalon pot sing Kuki sing na fazil hauki. Hairiba potlam sing adu faziliba Kuki gi miyosing na athubada pithorak nabat Naga People's Organization gi Grievance Cell na khangan krabasu ngasi fawa fazil hawa potlam sing pithorak tri. NPO Senapati gi maikedigi Naga community gi miyoi sing Imphal Dimapur lambi fauduna chatpa matamda Kuki gi area da aine yadaba makhal khudingmaki taxing lohaloidabani haiba wafam kaya kotuna yanakhi. Yeknabada sizinnagadaba khutlai michamda onsilaklabadi thazaba manglakani yeknabagum urakani haina lupsingna phongdorakli. Haukiba October 13 gi nongalamdai pung 3 rom tabada Thaubalda sasan khara loruraga halakpagi lambida lamsangda leramba khutlai paiba naha kharana gari khamlaga Aadhaar check tawbada makhoi pangmai macha ngaktani haiba khanglaba fawada phone munbiba lupa lising tara fine loraba matung masada yawba sel pumba mulhoraba matung tamthina fu cheraga thadokhibabu akanba mawongda kandem tawi. Thawong asi leibak irang chauthoknaba sinbani haina lauroidabagi maram leite. Maram aduna athubada mari leinaba singna hiram asigi matangda thigatuna matung tawdanaba akanba warak watemba mathoktai haina pandam ipsa akomlup ipak KS ERDO Kanglamai Kil CLK SWA Loyalup Mikal amasung Axelna puna thadorakpa cherol amana hari. Makhatana haribana loop ama semba thomi masing yamnaba khomba aruba nate. Adubu mawong maril tana chatna kanglon ngakna chatpa habasi arriba nate. Chen Kuki narco terrorist na sizinnagadaba khutlai michamda onsinduna akan aring singnarak miyamgi thazaba manglaktuna yeknabagum urakani. Maduna aikhoi pumbagi mangjabada natana karisu oiroi. Khutlai paire haiduna fu chaiba chatharak labadi miyamgi yeknabani haina lorakani aduna matung tawdanaba akan bacherak pihausi hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Fish fair da nga kg lakh amadasmik manga puthokpa ngamkhibasi ngami singna chokthaba naidana hotnabagi mahaini haina CM na phongdorakli. Ningol Jacoba Mari Lenana Manipur Sakargi Fishery Department na Sindona Hapta Kangjaibang da pangtholiba nifu manga suba
Fish Fair cum Fish Crop Competition asi Manipurgi ngamisingna chokthaba naidana hotnarakpagi mahi adu uthokpa thauram amani haina Chief Minister N Virena phongdokli. Social media da thagatpa warol amada Chief Minister N Virena chahi asigi oina pangthopa ngagi mela asida nga keji lakh amaga lising yankai puthoktuna lamdam asigi aquaculture gi maru oiba platform ama oibaga loinana magul leiraba ngagi pothok kaya ama miyamda fanghaliba thauram amani. State asigi ngami singna katna honaduna ningol jakobagi ngagi mela asida nga marang kaina puthokuna miyamda ngagi award pat lehendana ba honari. Masida ngami singna ngagi pothok Manipur miyamgi award pat lehendana ba matam kaya changna honarakpa adu jakobagi ngagi mela asida uba fangli. Ngagi mela asi nga yonba khaki mafam ama pibanate lamdam asida leiriba miyamda masagi chaba konana ba nga puthokna ba awareness piba amadi madubu thabak oina pangthokpagi platform amasu oiri hari. Forup ki culture ngak senbada state asigi demographic kari fibam da Leiriba ge kupna nainadaba Yaroi haina Dr. R.K. Ranjana phongdokhrei. Forup amagi culture amasung demography ani asi aduki matik mari leinei. Tongan ba forup ki culture ngak senabagi damak demography su kupna nainaba changi. Maram aduna hauzik Manipur gi demography kari karamba fibam da Leiriba ge haibasi kupna nainadaba Yaroi haina Health and Family Welfare gi Minister Dr. Sapam Ranjana phongdokhrei. Lining Thausana Mahi Temple Board amasung Manipur University of Culture anina punna sinduna Lining Thausana Mahi da pangthokiba Sanamahi Lining gi pokpa luhongba amasung Korau nongabagi thoram sing haina mingthonba numit 15 ni chumna pangthokadaba workshop hongdopagi thoramda Minister Dr. Sapam Ranjana wafam asi phongdokladuna makhatana haikibada lamdam asigi demographic kari karamba phibamda leiribage haibasi kupna nainabaga iroinana tongan ba lining chatpa misingna kaya yamna lei haibasi khongdopo mathau tai. Amaromda total fertility rate angang popagi chang haina medical gi oiba data amalei. Hariba data asi Manipur gi oinasu tongan ba lining chatpa phurup khudimaki lei. Miyeng asidagi tongan ba phurup ki culture karamba phibamda leiribage haibasi naidaba chungani. Maramda research singi study report amada phurup ama hektagi total fertility rate asi chada amadasmik nipangi makhada leirabadi phurup adugi na chatnabi amasung lining adu chahi 15 fana chatpangamlaroi haibasini wafam asi Manipur gi hauzik oidiba phibam asida pushilaga khananenaba mathau tai haiki. Uniform sing yanthokhrei Tha asigi taradagi taranithoi fawa Bhopal da pangthokadoreba kunsuba National Marches Aquatic Championship lising ani kunmari da Manipur gi mahut sinduna saru yagadoriba Manipur Swimming Association gi swimmer singda uniform yanthokhrei. Wangkhai ningthem pukri mapal da leiba Eco Historical Park da pangthokiba uniform yanthokpagi thoram aduda Wangbrel Decor amadi BSNL gi staff Assis Kumarna sponsor torakpa uniform amadi towel sing championship asida yaugadaba sanaroi kuntranipan amadi coach amasung manager da yenthoki hari. Chauren gi humputare suba mapok kumon pangthokhrei. Manipur gi issue asida lebak asigi Prime Minister na ngasi phawba tumina leiriba asigi maram soidana leiramgani. Manipur na ngasi mayok nariba asi geopolitics ki chaithengni chumnagi Kuki amasung maitegi marakta thokpa issue nate haina Department of History Manipur University gi retired professor N Joy Kumar na phongdokhrei. Professor Joy Kumar na wafam asi Irengbam Chauren Memorial and ICMT na sinduna Manipur University gi auditorium da pangthokiba Irengbam Chauren gi homputare suba mapok kumon thoram da phongdokhibani. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Aroibada maruoiba pau amuka hanna pizari. Manipurdagi Mizoramda Changjapham Leiriba Kuki sing Mizoramgi voter Listta Chanba Yaroi haina YMA na phongdorakli. Kuki area da pochai pusinbada athingba thamle haina NPO na phongdorakli. Yeknabada sizinagadaba khutlai michamda onsilaklabadi thajaba manglakani yeknabagum urakani haina lupsing na phongdokhrei. Matang asida numidangi pau piba loizare tabiriba khudimapu amuka hanna khurumjari.